Lamdamasi Mangjil Thana Chatnaba Honarakpa Matamda, Thaksi Khasi, Ahalaman Masak Khangba, Khunayama Samgatpa Mathau Tai Haina, retired Session Judge Aribam Nautuneswari Devina Phongdorakli. Wafamasi ngasi High School Police Land Leiba, MDU Hall the Pangthokkhre Anti-Repression Day Thauramda, Mahakna Phongdokhibani, Mahakna Makataraduna, Mama Oibi Singna, Khunaya Sigi Khongchatta, Tangka Kayada Loriba Thaudang Singthabagi, Luiba Nairoi Haina Phongdokhi, Subnam Sasangi Lengaki Mayokta, Lepa Numit, Anti-Repression Day Gi Thauram, Aduda, Adungai Kumjali Singani Supnamarigi, July Taramatoida, Nupi Oibigi Kaikumna Bamanghalaba Matung, Nomaina Kaptun Hatok Piramba, Bamun Kampudagi, Thangjam Manorama-gi Mihad, Yaning Dava Phongdokhi, Mama Oibi Koisu Izat Manghan Biro Haiba, Pen Dava Kolagoloinana, Kangladagi Assam Rifles, Lautokadabani Haiba, Akanba Ihauda, Chahi Adumaki July Tang Taramangada, Kangla Mamangda, Lamdamasi Mama Oibi Nupi Taranitoina, Chatakhiba, Phee-Thongdana Khongjang adu Nauhonana Ningshingduna loinana Khongjang adu da saruk yakibi Mama Oibi Taranithoi amadi Leikidraba Singi Imungda Khudol Tamduna Ikaikhumnabasu Utke Lan se atay lamdal lan tawbadi nupi angang se loina thaidok nei natra adubo akhoi Manipur dedi ima maira paibi singthina songchan na mamang thare raga akhoi loina lan changi aduna ima maira paibi Manipur gi sidi masigi thongna sidi akhoi na singthabada loibang ngammaroi aduna akhoi na masidei sida akhoi na hogolaiba akhoi na haron singna akhoi ima singsibu yungi ima mangne khanba ise isanne khaleraga yamne bebhar loirega tawraga di akhoi gi moral se aduki matik wangani haibo famse thamjage lan se atay lamdal